ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯑꯗꯨꯅ ꯑꯃꯅ ꯑꯃ ꯍꯥꯞꯆꯜꯂꯛ ꯑꯃꯅ ꯑꯃ ꯍꯥꯞꯆꯜꯂꯛ ꯅꯥꯀꯟꯗ ꯍꯥꯞꯆꯜꯂꯣ ꯖꯔ ꯖꯔ ꯑꯩꯗꯣ ꯄꯀꯧꯔꯥ ꯅꯠꯇꯦ ꯕꯣꯔꯥ ꯊꯣꯡꯕꯅꯤ ꯑꯩꯈꯣꯏꯗꯤꯀꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯟꯁꯥꯡ ꯃꯊꯦꯜꯁꯦ ꯁꯨꯃꯥꯏꯅ ꯇꯧꯖꯔꯛꯑꯒꯦ ꯈꯦꯆꯤ ꯍꯧꯔꯛꯀꯦ ꯀꯥꯡ ꯃꯌꯥ ꯅꯛꯁꯜꯂꯛꯑꯕꯅꯤꯅ ꯈꯦꯆꯤ ꯍꯧꯔ ꯊꯝꯅꯥꯗꯒ ꯆꯥꯊꯔꯛꯑꯒꯦ ꯉꯁꯤꯗꯤ ꯑꯗꯣ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦꯁꯦ ꯂꯐꯨ ꯑꯃ ꯏꯔꯣꯜꯂꯅꯤ ꯃꯣꯔꯣꯛ ꯀꯥꯟꯆꯤ ꯇꯧꯔ ꯂꯣꯟꯗꯣꯏꯅꯤꯀꯣ ꯃꯦꯔꯥꯃꯦꯁꯇ ꯑꯗꯒꯤ ꯃꯪꯒꯟꯁꯤꯒ ꯎꯁꯣꯏꯁꯤꯒ ꯎꯇꯤ ꯑꯃ ꯊꯣꯡꯒꯅꯤꯀꯣ ꯑꯗꯨꯒ ꯂꯐꯨ ꯑꯃ ꯏꯔꯣꯜꯂꯅꯤ ꯃꯪꯒꯟꯒ ꯎꯁꯣꯏꯒ ꯎꯇꯤ ꯑꯃ ꯊꯣꯡꯒꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯁꯒꯣꯜ ꯍꯋꯥꯏꯁꯦ ꯇꯤꯡꯉꯦ ꯑꯗꯨꯒ ꯂꯐꯨ ꯊꯔꯣꯁꯤꯅꯦ ꯅꯥꯀꯨꯞꯄꯤꯁꯤ ꯂꯩꯔꯦ ꯅꯥꯀꯨꯞꯄꯤꯁꯤ ꯈꯤꯇꯪ ꯍꯥꯞꯄꯒ ꯕꯣꯔꯥ ꯑꯃ ꯊꯣꯡꯖꯔꯛꯑꯒꯦ ꯑꯗꯨꯒ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯣꯔꯦꯟ ꯃꯌꯥꯝ ꯑꯩ ꯊꯣꯡꯅꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯑꯩꯅ ꯕꯣꯔꯥꯁꯦ ꯊꯤꯠꯆꯜꯂꯒ ꯊꯝꯒꯦ ꯇꯧꯕ ꯑꯗ ꯃꯔꯣꯏ ꯃꯄꯥꯡ ꯂꯐꯨ ꯊꯔꯣꯁꯦ ꯁꯤ ꯍꯥꯞꯆꯤꯟꯒꯦꯅ ꯁꯤ ꯍꯥꯟꯅ ꯁꯣꯏꯕ ꯍꯧꯔꯦ ꯃꯔꯣꯏꯁꯦ ꯁꯤ ꯃꯀꯣꯛꯁꯦ ꯍꯣꯔꯦꯟ ꯈꯦꯆꯤꯒꯤ ꯑꯣꯏꯅꯕ ꯁ꯭ꯋꯥꯏꯗ ꯁꯣꯏꯗꯣꯛꯑꯒꯦ ꯑꯗꯨꯒ ꯕꯣꯔꯥꯒꯤꯗꯤ ꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯒꯦ ꯕꯣꯔꯥꯒꯤ ꯂꯐꯨ ꯊꯔꯣꯗꯤ ꯈꯤꯇꯪ ꯀꯨꯞꯅ ꯁꯣꯏꯗꯗꯤ ꯑꯗꯨꯅ ꯈꯤꯇꯪ ꯀꯨꯞꯅ ꯁꯣꯏꯔꯦ ꯈꯔ ꯀꯨꯞꯅ ꯁꯣꯏꯔꯦ ꯂꯐꯨ ꯊꯔꯣꯁꯦ ꯕꯣꯔꯥꯁꯦ ꯊꯤꯠꯆꯜꯂꯒ ꯊꯝꯒꯦꯅ ꯂꯐꯨ ꯊꯔꯣꯒ ꯃꯔꯣꯏꯒꯁꯦ ꯁꯣꯏꯔꯦ ꯑꯗꯣ ꯃꯣꯔꯣꯛ ꯈꯔ ꯊꯥꯛꯑꯒꯦ ꯁꯨꯃꯥꯏꯅ ꯁꯤ ꯃꯣꯔꯣꯛꯁꯦ ꯎ ꯃꯣꯔꯣꯛ ꯌꯥꯟꯕꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯛꯆꯕꯅꯦ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯑꯃ ꯍꯥꯞꯄꯒꯦ ꯊꯨꯝ ꯈꯔ ꯑꯃ ꯍꯥꯞꯄꯒꯦ ꯂꯐꯨ ꯊꯔꯣ ꯌꯥꯎꯕꯅꯤꯅ ꯊꯨꯝꯁꯦ ꯀꯩꯅꯣ ꯇꯧꯅꯤ ꯁꯣꯗꯥꯕꯥꯏꯒꯞꯁꯦ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯊꯥꯛꯀꯦ ꯕꯣꯔꯥꯁꯦ ꯈꯤꯇꯪ ꯇꯧꯗꯕ ꯌꯥꯝꯗꯤ ꯊꯥꯛꯑꯣꯏ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯌꯥꯝ ꯌꯥꯝꯗꯕꯅꯦ ꯑꯩꯅ ꯊꯥꯛꯏꯁꯦ ꯁꯨꯃꯥꯏꯅ ꯊꯨꯝ ꯃꯣꯔꯣꯛ ꯑꯗꯒꯤ ꯃꯔꯨ ꯃꯔꯥꯡ ꯀꯩꯀꯥ ꯊꯥꯛꯈꯤꯕꯁꯦ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯑꯣꯠꯈꯥꯏꯔꯒꯦ ꯑꯩꯅ ꯁꯤꯗ ꯕꯦꯁꯣꯟ ꯊꯤꯠꯂꯤ ꯏꯃꯧꯅ ꯑꯁꯣꯝꯗ ꯃꯣꯔꯣꯛ ꯈꯥꯏꯔꯤ ꯁꯤꯡꯁꯦ ꯄꯨꯂꯞ ꯁꯨꯔꯦ ꯁꯤꯡ ꯈꯔ ꯍꯥꯟꯅ ꯊꯥꯛꯆꯤꯜꯂꯒꯦ ꯑꯗꯨꯃꯥꯏꯅ ꯁꯤꯡꯗꯤ ꯌꯥꯝ ꯊꯥꯛꯄ ꯑꯗꯨꯝ ꯍꯥꯎꯕꯅꯦ ꯑꯗꯒꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯑꯁꯣꯏꯕꯁꯦ ꯁꯤ ꯈꯔ ꯆꯥꯏꯁꯤꯜꯂꯅꯤ ꯁꯨꯃꯥꯏꯅ ꯃꯔꯣꯏ ꯌꯥꯝꯃꯜꯂꯁꯨ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨꯒ ꯂꯐꯨ ꯊꯔꯣꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯑꯒꯦ ꯌꯥꯝꯃꯟꯒꯗ꯭ꯔꯥ ꯈꯪꯗꯦ ꯂꯐꯨ ꯊꯔꯣꯁꯦ ꯑꯩꯈꯣꯏ ꯄꯣꯠꯁꯤ ꯌꯥꯝꯗꯕ ꯍꯥꯏꯇꯥꯔꯦ ꯁꯒꯣꯜ ꯍꯋꯥꯏꯁꯦ ꯁꯤ ꯈꯔ ꯑꯃ ꯍꯥꯞꯆꯤꯜꯂꯅꯤ ꯌꯦꯡꯉꯤꯒꯦ ꯇꯣꯠꯂꯒ ꯌꯥꯝꯃꯜꯂꯁꯨ ꯌꯥꯝ ꯍꯧꯔꯣꯏꯕ ꯕꯣꯔꯥ ꯑꯩꯈꯣꯏ ꯃꯤ ꯌꯥꯝꯗꯦꯕ ꯑꯣꯠꯈꯥꯏꯔꯦ ꯑꯗꯨꯒ ꯏꯁꯤꯡ ꯍꯩꯖꯤꯜꯂꯅꯤ ꯂꯣꯏꯔꯦ ꯑꯗꯨꯝ ꯑꯗꯨꯒ ꯊꯝꯃꯅꯤ ꯀꯩꯀꯩ ꯁꯣꯏꯔꯤꯉꯩꯗ ꯂꯐꯨ ꯈꯦꯆꯤꯒꯤ ꯃꯔꯣꯏ ꯁꯣꯏꯈꯤꯅꯤ ꯌꯥꯔꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯀꯨꯞꯃꯜꯂꯁꯨ ꯍꯥꯎꯇꯕꯅꯤ ꯑꯗꯨꯒꯤ ꯆꯥꯡꯗꯨꯗ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯍꯧꯖꯤꯛ ꯑꯩ ꯈꯦꯆꯤ ꯊꯣꯡꯕ ꯍꯧꯅꯕ ꯇꯧꯖꯔꯛꯑꯒꯦ ꯁꯤ ꯆꯐꯨꯁꯤꯗ ꯊꯣꯡꯒꯦ ꯆꯐꯨꯁꯤ ꯊꯥꯡꯀꯠꯂꯦ ꯃꯩ ꯊꯥꯒꯠꯂꯦꯀꯣ ꯑꯗꯨꯒ ꯃꯍꯤ ꯈꯔ ꯍꯥꯞꯄꯒꯦ ꯁꯣꯝꯗꯅ ꯎꯇꯤꯒꯤ ꯊꯥꯡꯒꯠꯂꯦꯀꯣ ꯍꯋꯥꯏ ꯍꯥꯞꯆꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯎꯁꯣꯏꯁꯤꯒ ꯍꯥꯞꯆꯤꯜꯂꯒ ꯀꯥꯝꯊꯣꯛꯈ꯭ꯔꯒ ꯎꯁꯣꯏ ꯎꯇꯤꯒ ꯈꯦꯆꯤꯒꯅꯤ ꯇꯧꯗꯣꯏꯁꯦ ꯑꯗꯣ ꯎꯇꯤꯁꯦ ꯃꯪꯒꯟꯒ ꯎꯁꯣꯏꯒꯗꯪ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯆꯦꯡꯁꯤ ꯈꯛꯇꯪ ꯍꯥꯞꯄꯦ ꯃꯈꯣꯟ ꯇꯥꯕꯗꯣ ꯆꯐꯨ ꯃꯩꯁꯦ ꯁꯥꯔꯦꯕ ꯍꯋꯥꯏꯁꯦ ꯉꯥꯏꯍꯥꯛꯇꯪ ꯁꯧꯗꯣꯛꯍꯟꯗ꯭ꯔꯗꯤ ꯍꯧꯖꯤꯛꯇꯤ ꯍꯋꯥꯏꯁꯦ ꯃꯅꯨꯡ ꯀꯟꯕ ꯍꯥꯏꯗꯤ ꯈꯔ ꯀꯟꯕ ꯃꯇꯝ ꯑꯣꯏꯔꯦꯕ ꯑꯗꯨꯅ ꯍꯋꯥꯏꯁꯦ ꯉꯥꯏꯍꯥꯛꯇꯪ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯁꯧꯗꯣꯛꯍꯟꯒꯦꯀꯣ ꯍꯋꯥꯏꯁꯦ ꯁꯧꯔꯦꯕ ꯉꯥꯏꯍꯥꯛ ꯁꯧꯍꯟꯈꯤꯅꯤ ꯁꯧꯔꯦ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯨꯒ ꯃꯆꯨ ꯊꯥꯛꯆꯜꯍꯧꯔꯒꯦ ꯃꯆꯨ ꯊꯥꯛꯆꯜꯂꯒꯦ ꯃꯆꯨꯁꯦ ꯌꯥꯝ ꯌꯥꯛꯍꯜꯂꯣꯏ ꯌꯥꯔꯅꯤ ꯊꯨꯝꯒ ꯊꯥꯛꯆꯜꯂꯒꯦ ꯊꯨꯅ ꯃꯨꯟꯅꯕ ꯍꯋꯥꯏꯁꯦ ꯊꯨꯝꯗ ꯂꯣꯜꯂꯒꯦ ꯍꯥꯏꯇꯥꯔꯦ ꯌꯥꯔꯅꯤ ꯍꯩꯔꯤꯕꯣꯞꯁꯤꯒ ꯊꯥꯛꯆꯟꯒꯦ ꯁꯧꯍꯟꯈꯤꯅꯤ ꯁꯤ ꯈꯦꯆꯤꯒꯤ ꯁꯣꯛ ꯇꯧꯁꯟꯅꯕ ꯊꯥꯎ ꯍꯩꯔꯒꯦ ꯘꯤꯁꯨ ꯊꯥꯛꯇꯣꯏꯅꯤ ꯌꯥꯔꯅꯤ ꯆꯦꯡꯁꯦ ꯆꯥꯝꯊꯣꯛꯑꯒ ꯊꯝꯃꯦꯕ ꯇꯣ ꯁꯨꯃꯥꯏꯅ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯂꯥꯎꯔꯦꯕꯀꯣ ꯑꯗꯩꯗꯅꯦ ꯘꯤꯁꯦ ꯈꯤꯇꯪ ꯍꯥꯞꯆꯤꯜꯍꯧꯔꯒꯦ ꯁꯤꯗ ꯑꯣꯏꯅ ꯇꯣꯠꯍꯧꯔꯒꯦ ꯌꯥꯝꯃꯜꯂꯅꯤ ꯌꯥꯔꯅꯤ ꯁꯤꯡꯈꯩ ꯇꯧꯔꯒꯦꯀꯣ
ꯁꯤ ꯈꯦꯆꯤꯒꯤ ꯁꯣꯛ ꯇꯧꯔꯦ ꯁꯤꯗ ꯇꯦꯖꯄꯥꯠ ꯊꯥꯗꯔꯦ ꯑꯗꯒꯤꯗꯤ ꯂꯥꯏꯕꯛꯇ ꯆꯣꯡꯉꯛꯑꯦꯅꯦ ꯑꯗꯒꯤꯗꯤ ꯇꯨꯁꯦ ꯖꯤꯔꯥꯒ ꯃꯤꯊꯤꯒꯅꯤ ꯁꯤ ꯈꯔ ꯑꯃꯨꯛ ꯊꯥꯗꯔꯒꯦ ꯅꯄꯥꯛꯄꯤ ꯈꯔꯁꯨ ꯍꯥꯞꯆꯟꯒꯦ ꯁꯤꯡ ꯈꯔ ꯉꯧꯁꯜꯂꯒꯦ ꯍꯥꯏꯗꯤ ꯈꯔ ꯑꯃ ꯉꯧꯁꯟꯒꯦ ꯈꯔ ꯑꯃ ꯍꯤꯡꯅ ꯊꯥꯛꯀꯦ खरा मा थाक्चर लगे यानी जो बने खाओ ये नहीं तो तुम खाओ है मरोई से यारे मुल्ले तो अदना सिदा हिजे लगे सी छोकी खेची कीजे हवा सिदा सोक तौसन गरबनीना चेंग सुजल लगे थाकदबा खितंग वाले मरोई खितंग मोरोक का थाकिनी तो चेंग की हां सुजल लगे असीदी खेचीजी खितंग याम रब थोंगे आं खेची ने किट किट नम जा खदे मोती पजे sai ngौगे खरा ग थाकचल लगे सुमाइने मा खमौगे बा अदगी नापाकी खरा थाकचल लगे ह्यां आइना ने खाइ नाकुपी खरा ग थाकचल लगे याने या मनी ने एशो ngौबी बने मरोय बांग थाकी बने अंतन दी ओट लगे को ने मा हौबसे मुक्सोइसु याई मुक्सोइ तौदीको अदो मंगन गंगन हौबसे इदि याम हाव इसन स्माइल तौरे यारे अकों खुमजंगरी चपुदो सवलने आइदि मयाम केजीजे ओरे अदना हुजी सिदना इरोंबा कामनाबा मंगनगा तपुगा ai qua đây thì ban nhiên ấy nó trong này thật sự chả hai sao phu sẽ sầu rồi nó uất thật gì à sao phu sẽ sầu đấy hầu ai chụp bạc thuốc mới phải xí à ôi một cân mân rồi đó biết thật nó chỉ không đến nó sẽ khai bị chịu uất bên ngoài cái uất đây ai già rồi nên nó sẽ dài chần lên đi chỉ xác sẽ dài chần lên उटी से काम बलोरे अदुना मुंग थांगलगा सोदा हमजलगे तासन होरगे अदुगा मोरोकी पकरा सिना इरोंबगी मोरोकांची दौनबको हाव होरा सो अमुंग तो छलगे तेजपत्ता मना नंग छला नाकुपी खर मो छले सिंग खरा हम हाथ चल लगे कितने हम हाथ चल लगे ना मरु मरंग असुगो सोल बनिया सोना बनि जंदर हम हाथ चल लगे उदी से लोरे फदी को हफ्चल लगे हुए नंग बोरा होना बताओ हिजल लग ai mo đi làm đây thật quả tha lagi na mangon da bora je ho lagi na यार ना सा हाउ सारे बोरा हदा बहाव लगे sida bora hore imongna aduga aina sai sida mahi thongbat ba hore si bora mahi thongna ba thau hai lage yan thong yan ni bora mahi gi chok taw lage tejpat thada lage adagi maroi khara han thada ge सी मिठी के जीरा फुंग जी थादा लगे आई वो थाचल लगे
Marung marang thage. Kita ngam thage. Kasih lagi ati ko tu mo sila. Mo ati pa je. Tara mas main thak salan. Ngong ho ge thau ba. Maroi mulle ne. Ai je lage. Maroi mulle. Kalian borang sup tu kan dia ni sih. Ya. Iya, ada sawo kan tu. Ada apa apa. Kan ho bo ai no ya drop sana. Ya halos na. Han du ya le. Ni bom ka ni. Nanda. Ni ni da. Sawi je thak sa lage. Sawi je ai na koi de he oi. Koi hingol tha lo phare. Giang mình dễ gì ghé giờ đóng mà đấy, mình làm tấm uất là cái thùng rất là ghé chán, mà nằm nhầm đúng xí, thùng thang rất là ghé, quan gì, thùng chỉ số ta vậy đi, rồi cái gì vậy, mua ra thì thà rất là ghé, cái đó phải đi công rất là lôi sạch lên đi, lôi xa nó bắt đầu là đi nhà đấy. Orang ni macam je cuci ni ba, kami jadi tu. Nah, macam tu mana macam ni. Nah, macam tu kalau. Irong bada thak na ba. Tuning khok ne, papai ne. Aduga mayang ton ga. Su lôi đấy, khá bao rồi cái chan nào vậy? Hâm mà giá gần. Khoang em này. Dạ đi nào. Khi chị mình nói gì thế, ta bay ra xa rồi sẽ cắn cổ. Pak cha poti. Sa yang lami itu nama hafsalah, nama hafsalah. Nak coba kerja apa aja itu. Pakora nanti bora thong ni koi dikau. Jangan thong pakai. Lapui lomba mau apa ke? Lapui lomba jadi. Lôi đấy khơi cha nó mà tao đấy lại cái thà đồ có hậu đấy thà đồ ấy lôi đấy khơi cha nó này mau yên ở đây hậu yên tiệt hay ô cô ai hiện ra ưu tiên gì hàng là tốt rồi không làm chọn ra cái đó nhưng là hết lôi để số đây cả hay nữa gì cái gì ăn rồi cái gì vậy ý là phụ iron bởi máu yên ở cái quả mà nó mới làm này nên là phụ iron dầm hào rồi vậy Mua có sao rồi? Mua mà lại. Ông nó xài cái số cái rồi nhàng cái tầm tầm nè Ủa là sao? bora như Hào là thun màu tập giải. Mayam aspuaw niya ma hataki la kadori bakang kita kesiyon ni mayam lay balak pip ko tiers to ro kan ni hawe haw te en hajan na daw rai do Aduh deh. matang sai da lo sa lagi matang video da mo unar se